adagi Sarkar semani lakpudana mamangdagi laktreduna Sarkar si semba ngamgani be thajabra sajaba leibra Sarkar semba gadana erang se loisingene khandibra karmai toroga Manipur gi habji leiba situation je adumba peaceful existence da purakpa ngamgadaga haibasi achomang ne myam hangdari myam sikje so ida isagi opinion hai da koi lenga ama leiba darkar oibra of course koi state ama leirga lenga ama leiba darkar oni do la lenga tu nang asigi leiba situation se hanagi peaceful normal se da purakpa ngamgadra aduga koi nongna dum fresh election ju pangthop darkar oibra natragana koi 2027 dadi mikhal ji pangthop to leire aduna 26 ki February 13 bodi adu sangdoro khana matam leiro adagi mai court of conduct la khane aduna adum hairo PR sem sangdaba yabgi possibility lei as a journalist as a senior journalist amul leiriba Manipur association ji da popular government amadaka oibra natragana koi fresh election oibra natragana koi matam du PR se dum sangdokhiba matam du lakthibo da ka oibra sai isagi opinion tetanga thambi Okay, Manipur ki hai tadi Manipur ki prajasina okay election tawgrise okay leader ma khanna bani election tawda bida pia sum thamne di election tawda su yai aduna India se democratic nation amani na democratic country amani na okay chief minister ma laiba adigi laiba ki prime minister ma laiba se masim di sarkar oi adi maduna chakhat pagi maike da khong thangjan be heli development de heli adu haibasima ai thamjage adigi ani subada ko hojik se popular government amde takar oi haibasima ai thamjage kaino hakanda akoi mo se emergency kaino emergency de misi yakui lebe ya de emergency provision never kaino haibsi kaino PR lebe PR yakui lebe hamsing se su chau chau khatte Punjab te yakui lekre Kashmir am lekre Manipur aduga India da khwayam de se Manipur neba PR khwai de sang lebe hamsing se su chau chau khatte disorder lei message da pari se pai ba kangu se mo je phai phate ha bana ta mo se people the accountable oi deb mo ya tori ta suppose governor haire governor phai phate ha bati anybody oi san over ma pandi lak pani chak khidoi ni phana chai la su mani sang oi doi ni adu wa khoi se lebe mi di phana hai sa la su la la su macha ma su imung manung sagai na tai aina tori se ko na che hogada ba mana phai ha bagi concept am lei bani na masu Manipur ki damak tari khari tawni aduna Manipur se pharasu phatasu Manipur ki mina oi banadi phai haibasima ai mathanda thamjage adagi mathanda thambabna akoi gi karigumba makoi Manipur ki se tha amani sidang chai thamja first round of thamjaki ba March election yam state manga da state mari amasum Puducherry de election lei hairabina masigi se sida center ni yengtoi se masigi si timing sida extension of PR chap ane ba timing se masih election je namsal katra hai ba issue so kamu khana pai haidi state mari to ba kan ja assam so to ba khoi sida to salaga habe yoksang ra sira Manipur se kai ra ka da mi si election to de mi chu ngong na da sai ira ga kau ki ba do badum da to katra hai ba calculation ma to ba ade calculation ma na ma to ba sina PR thamaga BJP sina chahi ama se aphaba thaba ama to hon ba haidi free hand ka do ba Manipur prajam pa mi se free hand thaduk pa je kai no kan da oja jitna khoi yam to ba se lam gal lei bane ba police tham gano hai police ya da ani police tham gano hai moina atop jat maming jat hajela kane ba maitei police adu police kuki naga adu nate ba police hai se masilari se masli het to IPS India di lak pa adi lak pa kaung ak ne ba Manipur police hai se pura Manipur represent to ne ba masit tham gano hai se kai na ka da suppose ka sai crime am to matam da ne investigate to bangam da ne ba police phana har so army na khangdi amana khangdi FIR pandana investigate to report quarter yo to sidi crime to to police we kan to rikai maham de investigation terror to bang me aduna police thamnu na koi Manipur police thamnu chakhan hari maham sing se terror to ban wai na aduna karigumba government am lakta di government gi laiba anu buchi mister na hai to se I want the full power PPU michang mikhai na idana tawge police maham ko to operate to police ta ethnic grounds to tugai binu na ngai so the police for ethnic grounds the center na thugar ko se masim si yaning de have issue ma thagar pangamba adumba ma na hojik lai sina anybody lakado madu ilai badi oroi mathayam saba adu kanan odi phani na thamka dane akhoi habja na akhoi yana na sai haukiba leadership to statesman Manipur ki khanba lebak si ki khanba praja ki khanba adumba mo tholakpa tadi Manipur issue ji ilai na resolve tawni aduga michang mikhai na dana criminal khuding phabi ba afaba mibu thagatpa adumba government am laktari prajani appreciate tawni adu akoi masen thajana dabagi thabak tu su toksi akoi mar tu afaba lai ha ba se masi tawraga anybody do akoi na support tawradi afaba mi do mai kholau culture kani ha ba do madu haraga question. Okay.